Lakhipuronline puthuksaба February ki tang ahum thangja numit ki Khomjinba Pao tabirase ahanbada maruoiba Pao Silchar Medical College da Tata Company na Saba Cancer Hospital chada marfutara ki changda loisilakle Pradhan Mantri Narendra Modi Assam gi numinini ki oiba khongset tangasi Guwahati da thunglaragani AI season aduna miyo yamana machagi khonjel chapmana na saraga lupa lakh manga mapadagi lauthokre Chayol ama chupna chathagadaba faculty development program ngarangdagi Jiri College Conference Hall da hodokre amasung Khelo India Youth Games da thangta masana da saruk jaruba Assam gi sanaroi nipanbu Silchar Rail Station ta taramna okre Haujik mapungoi pa pau tabirase Silchar Medical College Hospital da Tata Company na Cancer Hospital ama saba loisilakle chaurakna chada marfutra gi changda saba loisilakle hairi ngarang irai nimitta nauna saba loisilaklaba Tata na Assam Cancer Care Foundation gi makha da saba phamung chamaga kunthra manga leikata hospital asi Sonai gi MLA Karimuddin Borbuya laktune jengsin kre Medical College asigi principal Dr. Bhaskar Gupta amasung Tata gi makok thongba miyoi singna saruk jakhiba jengchin khongchet atuda MLA Karimuddin Borbuya na hai lagliba tha asigi manungdadi hospital asi sangaragani Cancer Hospital asina Barak Tampak ki jila ahumda tanatana atai thangnaba rajya sing dasu kanaba piragani haike দীর্ঘদিন থেকে অপেক্ষা ছিল সেটা প্রায় কমপ্লিট 99% কমপ্লিটেড সামান্য ফিনিশিং টাচ বাকি আছে তো আমরা আশাবাদী এই মাসের মধ্যেই 100% কমপ্লিট হবে এবং সেটা ওপেনিং হবে তো চিফ মিনিস্টার আসাম বোধহয় টাইম দেবেন এই মাসের শেষের দিকে সেশনের পরে বা সেশনের এন্ডের দিকে তো যেহেতু সুনাই সমষ্টিতে তো আমি দেখার জন্য আসলাম এখানে মেডিকেল কলেজের প্রিন্সিপাল আছেন এক্স সুপারিনটেন্ডেন্ট আছেন আমার এলএনটি আছেন প্লাস সিসিএফ এর আছেন সবাই একসঙ্গে পরিদর্শন করলাম এটা অত্যাধুনিক ক্যান্সার হসপিটাল রয়েছে শুধু কাছাড় সুনাই শিলচর না বরাকবেলি না পার্ট অফ মিজোরাম পার্ট অফ মণিপুর প্লাস ত্রিপুরা সবাই বেনিফিট পাবে এই হসপিটাল থেকে আর আমি আশাবাদী আমাদের অ্যাসেট হিসাবে আমরা সবাই মিলে এটাকে নিটেল ক্লিন রাখবো মেনটেনের দায়িত্ব বরাকবাসীর টাটা বানিয়ে দিয়েছে কিন্তু সেটাকে আমরা কন্টিনিউ করতে হবে আমরা সবাই মিলে আমরা যাতে এটা সহযোগিতা করি আর আগামী দিনে আমরা ডেট দিব ওপেনিং এ সবাই আসবেন সবাই আপনারা আমার বরাকবেলি বিশেষ করে আমি বরাকবাসীকে বলছি আমাদের ক্যান্সার পেশেন্ট বাইরে নিয়ে যাওয়ার আর প্রয়োজন হবে না আগামী মাস থেকে একদম হাই ক্লাস হসপিটাল সমস্ত ব্যবস্থা এখানে আছে 135 বেডেড হসপিটাল সমস্ত অত্যাধুনিক সুযোগ সুবিধা সহ Pradhan Mantri Narendra Modi Assam gi numinini ki oiba khongset tangasi Guwahati da thunglaragani hiramasi gi matangda ngarang Guwahati da pangthoki ba Pao gi mifam amada Rajya ki Mukhya Mantri Dr. Himanta Biswa Sarma na hai Pradhan Mantri ngasi numidang wairam Guwahati da pangthokadaba BJP gi mifam amada mahak saruk jagani hayeng nongmaijing numit Sri Modi na Khanapara da leiba Veterinary College Field da pangthokadaba Miyam gi oiba mifam amada wangangani amasung lupa crore lising taramathoi ga changma ga marfutra mapan changna saba thabak thorom kaya gi urep uyung tamgani loinana Guwahati amasung Karimganj da tongan ba chakot thorang kaya gi virtual oina urep uyung su tamgani hairi lagliba February gi tang taruk leibak pokpa numita Manipuri Chanura Khorjailup Macha Kholgi Tara Subam Mapok Thorom South Borak Complex Pinakandi Part 2 da pangthokadori hairiba thorom asida mayam da lengbirektuna thorom asibu mapung phan biranaba Macha Kholgi General Secretary Moirangthem Sobita gi cherolamada nolukna ningsinglagli Uttar Pradesh ki Aligarh shahar da thokiba angakpa thodok amada Artificial Intelligence AI bulana season aduna nupa amana lupa lakh manga haina thokre thodok asida nupa aduna AI season aduna macha nupa gi khonjel chapmanana saduna mahak awaba phibam ta tare haina mapa da phone call tawraga phone gi khuthang da lupa lakh manga lokthokre hairi Bharat da tapna sigumba AI bu lana season aduna cyber fraud tawbagi case nongma gi hengalakli Jiribam District ki Jiri College Conference Hall da Chayola Machubna Chathagataba Faculty Development Program Application of Remote Sensing and GIS in Geography Studies Haibathorom Amangarang Hodokre
Directorate of University and Higher Education Government of Manipur na sponsor tawraga Department of Geography Jiri College Kadamtala Jiribam amadi Department of Geography Manipur University Kanchipur Imphal anina silang khiba thoramasida Jiri College ki principal Rajkumari Sana Chaubi Devi, Assistant Professor Geography Department and Mohan Singh, Coordinator Nongthombam Dhyanchan amadi online gi kuthangda Directorate of University and Higher Education Manipur gi OSD Dr. Nongmaithim Ajit Singh su Presidium member oina saruk jakhi. Thoromasi gi matangda Jiri College ki Program Coordinator Department of Geography gi HOD Dr. TH Somarendra Singh na asumna phongtokhi. February tang ani dagi February tang nipan phawa 1 week faculty development program on remote applications of remote sensing and GIS in geographical studies haiba faculty development program ma Jiri College ki Department of Geography na sinjaraga kogi Manipur University Department of Geography ga punna samnaraga sinjari haiba program se Director of University and Higher Education Government of Manipur na sponsor tawi bani haiba faculty development program se pangthok pagi maruiba pandam di karino haiba taragadi anova education policy habati new education policy 2020 lakpuk loena haukiba sahi dage Manipur University na sanaba hukre marmaduna hariba new education policy 2020 sida tongan ba pagi syllabus da ano ba ayama hapsalapuna moiraga hariba pagi oza singbo hena update knowledge update tawna ba refresh tawna ba Director of University and Higher Education na packet achup thodang amani. Jiribam District ki Gram Panchayat amadi Jila Parishad ki Administrative Committee semnanabar notice thokre masigidamak Jiribam ADC office natraga official website jiribam.nic.in hairiba website asida piriba application form da mensilaga February ki tang 8 natraga masigi mamangda Sri S Indrajit Singh ADC Jiribam da pisin gedabani hairi applicant singi preliminary list mathangi nimitta lauthokani Jiribam Desina Luchingba Committee amana application singatu screen tawgani khwaidagi nauba electoral roll yenglaga verify tawgani hairi akupa marol gi tamak official website jiribam.nic.in natraga ADC Jiribam loisangda pau phaunana ba hairi Tamil Nadu na jumbo oiduna January gi 18 dagi 38 phawba chathakiba Khelo India Youth Games ta thangta masana da saruk yaruba Assam gi sanaroi nipanbu Silchar Rail Station da taramna okre taramna okpagi thoromaduda Assam thangta gi member sing Lakhipur Sonai Kamrangana chingba gi khunja sing su saruk jakhi Assam thangta gi President Wahengbam Binoy Joint Secretary Ingudam Sunan amadi khunja singna Team Coach NG Osini Kumar amadi thangta sanaroi nipan gi mafamda lengyan amadi lei pareng huktuna haraude amna okhi loinana Assam thangta gi President ki mafamda su lengyan amadi lei pareng huktuna ikai khumna jakhi matungda Lakhipur amadi Sonai gi mafam singda su sanaroi sing asibu haraude amna okhi hairi panbayai handak pangthokiba Khelo India Youth Games ta thangta masana da Assam gi sanaroi nipana saruk yakibada mangana medal lauraktuna Assam gi mingchet porakhi Lisam Ranat amadi Laisam Simana gold medal Laihau Thabam Aditya Sarmana silver medal aduga Huyam Lenthoi amadi Elangbam Memola Depina bronze medal laurakhi ti masi wahang ti mut kare ga sukha di le kar mo wahang nuai bu ai sa sana thang ta tamuraga ka tu hoji bu thang ta gi matam la amang ida haram chahi nipan gi mamang bhog do si wahang chile ra chahi nipan matung da gi di self defense sana hoji school da nukui masa singi Kangan Jabama Healthcare amadi Paramedical Science da University Grants Commission na sakanglaba chahi amagi diploma chahi anigi advanced diploma aduga chahi ahumgi Bachelor of Vocation course tamba yaragani Institute of Medical and Paramedical Science Silchar amadi Gracewell Hospital Manipur Silchar anina kusam naduna Lingya Vidyapit University Faridabad ki makhada course si tambiba haure Healthcare ki field da skill development oiriba Medical Laboratory Technology
technician, operation theater technician, physiotherapist, radiology, imaging technician, patient care management na chingba 12 pass tawrabasina tamba yaraba coursing asi tamduna isana isabu thabak pijabagi khudong saba lobiyo aduga nursing, yoga attendant, first aid training, emergency medical staff amadi RMP course na chingbagi atemba matamgi oiba course ngi tamaktasu admission haujare SMDEP civil hospital silcharda practical tobagi khudong chaba su thanjari akupa marol gi tamak Institute of Medical and Paramedical Science Ismail Market Central Road silcharda lengsinbirabu natraga mobile number 9395732456 da pau phaunabiyo Nungairaba Pao Kasar Pulertolda Holistic Therapy Center ama hangdokjare Yoga acupressure amadi physiotherapy gi matengna adomgi khwang naba khud haigatpa yadaba khu tangda naba saru amadi singli naurida nungaitaba paralysis asina chingba akchangi nungaitaba kaya laengna bagi tamak ngasimak lengsin birago Senior Consultant Yoga Acupressure and Physiotherapy Specialist in Ortho and Neuropain Dr. S. Chandrababu Singha Holistic Therapy Center Nilmohon Complex near Muscle Gym OB Road Fullertol Kasarasam Nongmaijing natabada numit khudingi ayuki pung 8 dagi numidangi pung 3 phawba layengzari Mobile number 8638078821 ne Aroibada Maroiba Pao Amukhanna Silchar Medical College da Tata Company na Saba Cancer Hospital Chada Marfutara gi changda loisilakle Pradhan Mantri Narendra Modi Assam gi numinini gi oiba khongset tangasi Guwahati da thunglaragani AI season aduna miyo yamana macha gi khonjel chapmana na saraga lupa lakh manga mapada gi lokthokre Chayol ama chumna chathagadaba Faculty Development Program ngarangdagi Jiri College Conference Hall da hodokre amasung Khelo India Youth Games da thangta masana da saruk jaruba Assam gi sanaroi nipan bu Silchar Rail Station ta taramna okre Lakhipur Online YouTube channel gi pau sandok chaba ngasigi oinadi matang asida loijare